2022ꯒꯤ Happy New Year ꯑꯩꯈꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯏꯅꯧ ꯅꯧꯅ ꯄꯨꯝꯅꯃꯛꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯣꯏꯔꯝꯖꯔꯤ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ 2022ꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗ ꯂꯥꯟꯊꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯁꯣꯝꯗ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯔꯒ ꯁꯦꯌꯔ ꯈꯔ ꯇꯧꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯏꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ wishes ꯃꯌꯥꯝ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯃꯌꯥꯝ ꯎꯖꯔꯦ ꯑꯗꯒꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯥꯕꯤꯔꯛꯏ ꯃꯌꯥꯝꯅ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯣ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯈꯔ ꯑꯩꯈꯣꯏꯅ in between 1 week ꯀꯨꯝꯕ ꯒꯦꯞ ꯂꯩꯈꯤꯕꯒꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯌꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯕꯥꯔꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯤ ꯍꯔꯥꯎꯖꯩ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤꯁꯨ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯍꯟꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡꯁꯤ ꯑꯩꯒꯤ ꯊꯕꯥꯟꯒꯤꯗ ꯋꯥꯛꯆꯤꯡꯒꯤ 5ꯅꯤ ꯄꯥꯟꯕꯅꯦ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯇꯥꯔꯤꯛꯇ ꯍꯥꯏꯔꯒꯗꯤ ꯗꯤꯁꯦꯝꯕꯔ 29 ꯑꯅꯤꯁꯦ ꯈꯔ ꯁꯣꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯍꯥꯟꯒꯤ ꯑꯍꯥꯟꯕ ꯗꯤꯁꯦꯝꯕꯔ 29ꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯃꯟꯗꯤꯔ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯖꯕꯗꯨꯅ ꯑꯩꯒꯤ ꯌꯥꯝ ꯄꯦꯟꯖꯕ ꯑꯣꯏꯕ ꯑꯗꯣ ꯑꯩꯁꯦ ꯏꯁꯀꯣꯟꯒꯤ ꯃꯅꯤ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯅꯔꯁꯤꯡꯍ ꯄꯨꯖꯥ ꯀꯠꯆꯔꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯀꯣꯟꯗ ꯃꯇꯝ ꯈꯔ since 1983 85ꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯁꯦ ꯑꯩ ꯏꯁꯀꯣꯟꯗ ꯃꯣꯏꯒꯤ ꯀ꯭ꯂꯥꯁ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛ ꯇꯧꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯪꯅꯖꯈꯤꯕ ꯏꯕꯨꯡꯉꯣ ꯑꯗꯒꯤ ꯑꯦꯀꯅꯥꯊ ꯑꯗꯒꯤ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯈꯪꯕꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯥꯔꯇꯤꯒ ꯀꯠꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯅꯔꯁꯤꯡꯍꯒꯤ ꯃꯟꯗꯤꯔꯗ ꯏꯆꯥ ꯑꯇꯣꯝꯕꯒ ꯑꯩꯒ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯃꯣꯏꯒꯤ ꯄ꯭ꯔꯁꯥꯗꯝꯒꯗꯨ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯑꯩꯁꯦ ꯏꯪꯉꯤꯔ ꯐꯤꯚꯔꯔ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯁꯨ ꯀꯥꯕꯛ ꯌꯧꯖꯔꯨꯔꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯑꯩ ꯊꯣꯏꯅꯗꯤ ꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕꯗꯤ ꯄꯣꯛꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯤꯛꯄꯗꯨ ꯈꯔ ꯌꯥꯝ ꯅꯤꯛꯈ꯭ꯔꯦ ꯑꯩ ꯏꯁꯤꯡ ꯑꯏꯪꯕꯁꯨ ꯈꯔ ꯏꯔꯨꯖꯒꯜꯂꯤ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯔꯒ ꯑꯩ ꯈꯔ ꯌꯦꯡꯉꯨꯔꯕꯅꯤꯅ ꯈꯔ ꯑꯅꯥꯕ ꯈꯔ ꯂꯩꯔꯝꯗꯅ ꯍꯤꯗꯥꯛꯀꯨꯝꯕ ꯈꯔ ꯆꯥꯏ ꯑꯗꯨ ꯊꯨꯅꯗꯤ ꯑꯗꯨꯝ ꯐꯍꯟꯕꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯑꯩ ꯏꯁꯥ ꯑꯩ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯨꯗ ꯀꯔꯤ ꯍꯟꯖꯟꯕ ꯍꯥꯏꯇꯥꯔꯦ ꯄꯥꯡꯒꯟꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕ ꯍꯧꯖꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯀꯣꯛ ꯅꯣꯟꯖꯕ ꯈꯣꯏꯔꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛꯇꯨ ꯑꯔꯤꯞ ꯑꯔꯤꯕꯝ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯅꯤ ꯃꯥꯅ ꯈꯧꯖꯥꯎ ꯑꯃ ꯄꯣꯔꯛꯑꯒ ꯑꯩꯒꯤꯗꯃꯛ ꯅ꯭ꯌꯨ ꯏꯌꯔꯁ ꯗꯦꯒꯤ ꯌꯣꯡꯆꯥꯛ ꯑꯗꯒꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯃꯩꯇꯩꯒꯤ ꯑꯗꯨ ꯄꯣꯔꯛꯑꯒ ꯑꯔꯤꯞꯇꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯛꯀ ꯈꯪꯅꯕꯗꯣ ꯑꯗꯨ ꯑꯣꯏ ꯑꯗꯨ ꯏꯕꯥꯅꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯉꯥꯏꯍꯥꯛ ꯏꯟꯇꯔꯇꯦꯟ ꯇꯧꯅꯔꯒ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯀꯩꯅꯣ ꯀꯩꯀꯥ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯤꯡ ꯗ ꯚꯣꯏꯁꯀꯤ ꯏꯆꯥꯅ ꯌꯦꯛꯄ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏꯒꯤ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯕꯥꯅꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯟꯗꯣꯛꯇꯅ ꯃꯥ ꯑꯣꯇꯣ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯦ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯍꯧꯅꯤꯅ ꯃꯪꯒꯣꯟꯒ ꯅꯤꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ
Rakesh Nauremsu lengbirakna maga aigasu nahangi makhak oina makhak haibadi ko akhoi ani magi maramda kaida mana porakningba kaidoba pibirakna admain tawre adunga chidi pagadaba numisida yamna aigi visitor singsisu aibu yamna touching oina lakibado adu miyamgi mafamdasu aina share tawjari admain tawdana ngasi se yam nungaiba amana Babby Soraisam haiba ni maite ronda ibadi adusu aidi Babby Soraisam maina dum haigi dana mingsu hongdoke adre kano Babby na yak nungsi na ike haina kawi aina aingonda loina ima abo kauna ra kansida Babby su chahi kya sura jano ne na aina madi angang di oiri adu mana ibasi yak phajana saireng lairi ama aingonda kudor tawbirakpani masi aina hanabaga kariga week ani mukso ai pajarudre aduna Babby si karambano kaino haibase agi library of Manipur si hangdokpaga loinana thamhaudaba yade haidana ngasi se mahaki Hallakho haiba saireng lairik se aina magi ahanbada masak takcharaga ibirambagi matungina aduga miyamda aina kitang haijagadaba mana mangondagi photo se ai kaufautre ibani sisu connection si tawban numitade dum tawba aina su khut khara hitaba haitare ando Babby gi lairik se ai miyamda uchage sini Babby Soraisamna iriba Hallakho hariba lairik se aduga mang matha sina mu mathaka yam phajajani Babby gi photo si maning lairik ki maning da yawba sinatana ai mawondagi thara una chingba haibagi matamchu phangaudre mayam puna mangakpi yani aduga mai award ka loba kasu lairangwane khali paruba matamda ma keno adum award ka phangba adugumlaba anauba aibi nema aduna anauba aibi singse aikoina saityak kar ama oina yokhattaba yati ado inspire tawdaba yati aduna maram oidana aigi thijanba walhobana photo dudang di wacha hore ado chimagi masak takpaga loinana saireng magi phajaraba aina khangatcharakanda saireng diam yami mana irise adugi manungda saireng mari diuti phauda ai select tawjare ado matamgi matungina ai ha adu makha chathajarake aduga mathangdana numituda kano pibirakpa aibu nungsina pibirakpa Haobam Hemanta Singh ibungo se magi Loinaidraba eshei ngaktani mai se radio da ga yamna kano sakraba eshei ngakta oina tawi aduga aina khwaidagi ngak ise mana ibase kamai igigena masiki magi lairisina Loinaidraba eshei Loinaidraba di loibanaidraba haibani masaisida mana karmaina magi ibagi itilse pigi bage se aingonda asuki mati interest lejaba marandi ai huji ininga kanda polomuk taro yada bagumba loisanda bagumba se aingonda yam thueba aduna ira kanda karmaina igibano karamba ground dagi keno lairik taka iri se kamai iri no kaina aingonda sahi yam raba ina machi aina phangbangam daba mani aduna magina kamai iri noise ai horen pajara akanda keno lairik ste yaurum bagi matung ina yam chunu siba adugumba kanoni ibungoni aduna Haobam Hemanta Singh Loinaidraba eshei simatanga ai lai simyamda utari ado simatanga ya ngasi gi kano sida pungja khara sida ai saktakjage na khanjai ado ibungogi su ai contact number su khangdre aduna ai su pograba mi haibaduni karai deino thiba khotpa su ngamhodre ado pauthang oinadi aina hangatsagibani Rajkumari Nemalada mana nakut haibanina amta haibigo isagi baba ise adum khitang tahanjanbado adumain tawdana adu khak ai miyami mafamda thamjari yam nungai imana larik ani ngasi anauba akoina feature taw jadriba akoi ngasi khangbagi opportunity lairagani aduga akoina anauba oina 2022 sida akoina English ki lyric Manipuri gi relevant oiba su hapchage haina akoina goal da leizabani aduna ngasi gi ahum suba lyric akoina share tawjagadaba kitang akoina masida akoigi vision and mission library of Manipur da tawjari se akoigi Manipur da kari kari lyric lai kana na kari iri haibadu kitang akoina introduce tawjarakanda yengbiriba pumnamakna interest laibiraga di lyric se yengkhatpiraga laibiraga paminabagi adugi mission ni
aduna English ki book relevant oibasi Anthology of Historical Essays haidana editor sina Professor Salam Irene na ibasigi matang si ahum subada akoina aihakna lokhatjage aduga imana photo tharakpagi si opportunity si akoi naktang kahaitar imagi technological gi haijat dabana matam chana phangjaudre adubu akoi show si loirakanda photo amuk angang singna laurakanda soidana amuk hapkacharake yengbiriba huzik mayam yam yengbiri chama muk hena yengbiri pumna makpu akoi library gi damakta Manipuri literature gi damakta interest yauna akoi gi Saturday show asida meeting tabi bagi damakta thagachari akoi mayamna like author mayam se khangminaragadi akoi library si soidana chakhatpa helakani akoi masen si hena nuksiba porakani haibasi aigi achetpa thajabani masi hairaga imada sinajarage imana Library of Manipur ki program asi hopinabagi damakta ꯑꯩꯍꯥꯛꯅ ꯍꯧꯖꯗ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯄꯥꯅꯤꯡꯉꯀꯥꯟꯗ ꯐꯪꯕ ꯂꯥꯝꯕ ꯐꯪꯕꯗꯤ ꯈꯤꯇꯪ ꯋꯥꯕ ꯑꯁꯤꯅꯆꯤꯡꯕꯁꯦ ꯂꯥꯏꯔꯤꯛꯄꯨ ꯄꯥꯕꯤꯒꯦ ꯂꯤꯇꯔꯦꯆꯔꯕꯨ ꯅꯩꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯌꯨꯝꯗ ꯍꯥꯏꯗꯤ ꯏꯝꯐꯥꯜꯗ ꯂꯩꯖꯔꯕꯅꯤꯅ nahhan ise jamuna California-dagi aingonda phone tawbirei ibema nangna paabadudha likhidriba warido ai lairik oina thamninge hadi iche hoi ekhoi si Bengali gi script ta lakpanina adagi aina masidi kamai tawni haming bata tawgadra khotgadra in tawbada ai naw sadnana yamna shortcut method ama pire iche ma aidi yumda leibase moina lakpa matamda su phangnaroi adu iche mada lairik se sinajage haidana huje iche jamunagi makwai bungoda aina pause pikhrakana mana lawba laktoini akhoida unabagi ngahaksu nungaire aduga loina cycle che akoina chatlaga leidabado ama di leireba Manipurda amasi leina haigadra natragana konthokpa haigadra ama di sum tawbo ui aduna kanagumna yam pamaba aduga chatpadadi khudong chadraba adoragadi ai madu aibi ama ma personnel nataba cycle bu yokhatpa oina suppose hujiki kaino sida kaino likhidriba wari masi aingonda copy ahum ibe manna thambirami ise jamnagi ai pi gidore sumai tawdana sida ngasi aina pajagadori ba halakho kaise karigumba ta phangbagi khudong chaba lebidraga dine aingonda hekta ai ibe maduda phone tawraga ibe ma madu aingonda amta porau na chingba tawraga leiba midusu khangauba photo su namhoba saite su chawkhatpa adumai tawrage na ai se khanjare adagi Loinaidraba eshei bu hairo foreign paaba loirakana kanagumba abibabok singsina pambiba leiragasu ai isana natragana hummingbird oiragasu admaina dum thinbagi facility se koi da thonglawna hangdokchari adumaya punama lengthin pirau lairik ti leiragadi adum paabaneba leiragadi aduga leibase masigi connection amadi akogi tattatpadawna tawbado ai connector oijarage na sim khatang ai nonglupsari aduga loina ai kano Hallakho hairiba ita aigi naw mane che kaurabanina Babby Soraisam gi wafa kano si lairik se ai paaba haujarage ihan hanba maktada secretary gi warol su lei thambirami yam nungai ba aduga Babby Soraisam ojagi mafamda kachabasu thambirami adubu aina hanba maktada yam interesting aingonda yam leiba miyamda su sum leibirangane na khali karamna aina saireng iraki haidana mana wafamati ama thamba mase ai miyamda lanthopsage Facebook da thagalakpa saireng khara thengnajarui ahambadani parubada phajabasu yaurami karino iribasi haiba phau khangdaba phagi taba yang basu yaurami saireng iribasingdugi marakta aina masak maming khangbasu yaurami
Magi Saireng Paraga Pagi Togduna Lagnarui, Masori. Saireng Matek na away akum Togduna sum irambadagi, ay su ining ba polaki, Saireng ining bagi, Magi inspired over Pagi Taurubaki Sukana Balay Habatu Tare, I wonder akan wait till ama pikare, either bangam dre, a hand bowina Saireng da Kutaki. Maming Tonki, me su Saireng yam inay Facebook ta. Saireng ni haiduna Facebook ta Tagalubada, Masak Kangnaba Kanadaba Kayana, Ebu Makata na Muk Saireng idanaba hierarchy. Yamna Nungariba wapamse. Hierarchy, Nambukanano. Kauba Saireng ama iduna Tagaluba matam da di. Nambukanano Koba Saireng ama iduna Tagaluba matam da di. Manipuri Literary Society ki President Oiriba Igra Pralhadana Ebu Saireng iba here. Masing Yankai Suna iu Takpiki. Mahang na di sabira kide pungning thogat piraki achina mana hariba sentence ni aina yamna impress tawjaba sentence amani maramdi kanagumba ama magi saisda mabu pungning thogat pa ama yauragadi manungda phumdana leibado phonglawna puthorapado aduna Saireng karino khangdana khangning ludana leiramba ai Saireng da tapna lupsin ba horaki Saireng idrabadi pothapom khangdabadongna tawraki ahing kaya mit kakla ma phawo usindana Sairenga lenminnaba mathing khanglaktraba matungda aigi diary boy Saireng tana pupthan thalaki Saireng ina Manipuri khorirolgi taibangda asum changsilaktuna marumapang ojaguru kaya ga chu sakhang maikhang amasung loinajaba phangjaki masimangna Saireng lairik ama phongnabagi lambi yatpa hujaraki yam important oiba mioiba ma inspire toba tobiba matamda akoi atma se inara atma sina khanga akanda feel tora kanda tholapo pothok dun harise khorirol bu paklaba sanabung amagumna tawjanduna ningtamna chen chongduna sanaruba matung ngasi di khangjare khorirol gi matik maya changa kanda khangbaduni tansin bagi loiba na roidabalani khorirol dani ingau na jaruba khara adugi khangatjaba Saireng kharadang ngasidi miyamda sinajaba ngamjare ngasidi aingondasu nungaibasu akibasu ani pulle nungaibaga akibaga pullisina akirisina society sine aibina kirise Saireng kaya si pabiraga pibirakpa mamal yamla wahising aduna aigi tungi lambi oijage hajabaga loinana lairik asi puthokpa da mateng pangbirakkiba punamak ikai kumnaba uchari aduga thagatpa phongdokjari Babby Soraisam aduga tang ahum thamanga lising ani trampan nauriba yam nauriba trampan achi lising ani trampan si covid laktringai gi het tainaba matamduni aduna hiramda magi khara pathokjarake Saireng si yam yami bemana irise agi now bema sina 76 ni asida ngasagi tara mutang paraba matungda aina ngasi pagadobasida sum chathajarake karigino ina haibada larikse adum phangbanina phangdraga so adum pijarake sigi manungsida apamba na pabiraga lanthokpiraga su aibina lanthokpiraga su yam nungai jagani maramde khoi library sida hapsandorimni aikhoigi haidi aigi nateko public akhoigi loina baki Manipur punamaki aduna hiram lamai saisida mana khadui sida nangna haibibani adagi Sairengi maming niko sase Hallakho lengdana leiri inakta akiba mari serapunji silongi jahi amada nongyam chubam phamduni haurakpham mama leipak manak tada leigani nang tani thengjillakle imai pe ma kainege phaksin khre loina asip Saireng amamamni mai pe ma kainege ge habasiga Saireng amani adota mari subada phaksin khre loina adai lamai thaudariba kanano nangbu ithanungdagi sina chingba mayam chi iraba matung leiraba matungda aina select tawjaba khwaigi aroiba siam tawgali aigi nungsiba yumaina ama yamna aina he paningba pokpa miyamda lanthokjaningba loina bakti lanthokjaba di oithoktarba aidi pung amagi manungni akhoi tawjadorise aduna ahanba Saireng nangna haibibani
हाइबसे आई बाबीगी सैरेंगसी इहान हानबमक्ता आई लांथोक्से नंगना हाइबीबनी आई मिरोट नत्ते नमसिन बिखीबनी नंगी चटना रोलना फोंदोक लुबगी सुबनतगी पुंगनिंगी वार आई लान होखीबसु लेते पामजाखीद्रबा अमोबा मचुदुमकना मंगोंदा तैसिनबीदुना सिबिखीबनी इराल लालहोपनी हाइन अइना खांखी लोचखी थैदुना कापलखीबा थौरबा तेंजैसिंदो मांगहन जनिंगदुना इसागी नुंसीजबा सक्तमबु मांगहन जनिंगदुना इसागी नुंसीजबा सक्तमबु अदुबु थेंगनरी लांदी इतंता थमोइनुंदा कनाबुसु हौरुदना सेमलुदना टेंगोल अमत्तसु लेफननिंगदबना कनाबुसु लेताद्रबा नुंदांगवागी नुमिदांगवागी लांफमसिदा मसीननी नंगना आइबु इराल सीरिबा उहल्लिबा इसाना इसाबु इराल याजरबगुम नुंसीबगी लामीने हाइबा खंगना आइबु आई कनादसु लानखिदे लानगेसु खनखिदे थेंगनाजबतनी सुमनतगी मियोइना पोगलुबगी आइगी लाइबकी लंबीदा लैरंबा लೈ अमदी तिंखंग लैगा तिंखंगा असिमदी खंगु नंगना आइबु कयारक हन्ना इराल सीरबसु आइदी मिरोट ओइद्रबनी माइ पाकलबनी मालेम सिदा आई लोइरे माकी पाजक्रिबा सैरें चैचत तांग त्राइपान था अनि लिसिंग अनि त्राइपानदा इबनी मान फेब्रुवारी थादे इबनी अदो स्वागी एरिया सिदा याम फजबा नंगना हाइबीबनी हाइबसे मसी लोइसिंजरे मथंगदा आइना लांथोक्चगे सिगी मनुंगसिदा यामना अरुबा आइडिया कैसु थोइना कैनो नते मागी कल्पना याम फजै अदुगा यामना मनुंगसिदा नुंग चंगना करिगुंबा नुंगाइतबा लैरगसु मथंगदा दुम खितंग एक्सप्लेन तौबसु मतमदु येंगागा दुम तौजगे मथंग अमुक चथजगे लास्ट की सैरेंग से अमो आई हुजिक मियाम दा हंगचगे अदुगा मरकी दो मतम येंगागा आइगी नुंसीबा युम आइदी युमसी याम नुंसीदना जिसि तोंब्राना सोदम हाइरम मिदुनी आइसु नुंसी मिक्दिंग मगयुम नुंसी होम स्वीट होम देयर इज नो प्लेस लाइक होम आइदो आइगी नुंसीबा युम हाइ माइसी मतम कुइना सांगना अवा नुंगाइ कया सागोन रगलाबा नुंसीरबा आइगी युमनी पेंजना फानिंगली मिकुपसिंगदो लाफनिंगदे इनाक्तगी अदुबु आइदी पेंजना फानिंगली एदी मागी मिकुपसिंगदो मान लोइबदु पामुबदुनी अदुबु ngasidi pamjadraba mito miyan jasingna pairare landarare egi yumsida makoi amattasu tantho uba ngamdri phanna magi chakthak khunjai tanajai akhang ahisinga changeng kayasu chatharui irel tingna ngakthokjai kanchin ki kayat khudingmak yumpham thon ki nomagi aigi yumse kanchin kre makoigi loina mathang makoigi mingda misang khong kre atopa kaya lanjang oina tanaba aibu tan thokpado senba thungkre kaya khuding thangba tholatre ikhong phawba tanba horai ai oina aidi yumbu dubu talapadu yum hongkro haina mami samlai I maikei khuding singja yerakle na kongsida yengjaraduna idom chakna nungsina hiktharaba yumsibu chaningle chakla thawai sipuduna chatpatarabara ai yumsi thadoktuna aibu yumsidagi tanthokliba amatta sumaitiba piramdan yam phajagraba saireng chaichat kuntra thamanga ing lisingani trampan trate chaise ai bigi kabigi nongda leiba kenodo sapongla ko matamne na ina sumaina lojai adagi saireng amaga amuk
paninge machida ai adum angamba ahum natraga mari bawdi ai page na khanjagi bani ado jing mathangi saireng do ai pajarage phangkhini di phangbadu koisa chatli asiba magi thawaina thiri magi lot khraba changbu inglingai gi wari lira duna songlaba umangda wanglaba chingdonda lan bangamdraba thawai duna tamnari mafam khuding kalak chana punsibu pai khoining oladuna saisakli eshei phura phaira khuding pai khoining oladuna saisakli eshei phaira khuding amuka su tenthari pi thadoi on penjadraba thawai duna chatli koina leisin onduna paikhatchai haitha janingduna no oina milu pirangna atia sinna kupchaning atia sinna kupchaning thamoigi maisangna launa khongna ninna koichat chatli asiba magi thawaina khambina balaitana thiri magi mangkraba changbu mana yongning ba mafamda oning ba onduna he mangkraba miotpa hakchang lotuna amuka suyeng lo u namit thitna lotuna amuka suyeng lo u namit thitna oiriba saktamche mangkrabada magi hakchangna loina duna ta leirambadai punna amatta oina kari oihanbi bano mabu asumna uduna chatkho loina duna mabu su aidi thawaiga hakchanga animak punna chatkho haiba yam phajagraba tangkun thatara alisingani train panda even masi amutanga e hak pajaraga sigi manung sida nungda leiriba magi wakhalonji kitang hangachage koichatli asiba magi thawai nai di akoina akoigi hindu gi philosophy maitei gi philosophy da thawai se kalai da leige na haibabu akoi chira kanda akoigi kainoni thawai ga hakchang ga chi lemina ba yade akoi hakchang sina kainoni panchabhut ai di kaino mai ising nungsit lepak atia manga sida tingidorim ni loina ba masi yaudragati akoigi hakchang siga thawai siga lemina ba yadaba aduna thawai si chatkhragat na hakchang singa sagi mai thadui pumbanai aduga miyoibagi kainoni adu mai thabasi kainoni akoigi kainoda magi dhanmagi chanabi matung ina pumba chanai aduga maitegi marakta hindugi marakta su akoina pumba so adum chanai pumba se akoigi maiteina pumde mai thai haiba hekta yade akoigi asibagi maram se kitang aina khangjarakpada ai share tawjaningbagi wafamni aduna ngasagi kainoda akoigi lan horamdai haidana architectural jina iba mana iba magi sairengda yam phajana yawi aikoigi magi nijakarma phongi matung ina atma sidi khoi mangbe yadi hakchang sidi manga dabani adu mana tawjarapa karma phondugi matung ina miyoibese pui mapoksi pokasi mi oina pokani haiba laite mana cha oina poklaba yai napi oina poklaba yai kakseng oina poklaba yai magi kanmado aduna kanmatau oina ahansingna aikoida pauktak ama aikoida pirise haibadi kanmatau baidi kaino kanma haibadi bidhi haiba singa kanma haiba singba su amu ai hangachage bidhi aisina isorna magi damakta nang adu oiro nang laina na po ina khunbada po kaina hasina bidhina kanma haisina kaino ina yang kulamakanda mai maran mathunga loi manghalakanda mana kaino mahi masingta moina chakrakanda mahi masing tamdadana mana thokpa tawbadu adu karmani aduga thokpa tawbadu ta karmanate mana tawriba thabak da mapung phana tawba ngamaga sangsargi isorna tharakpada nangse thabak amamam pangtho jo phaiba thabak to pangthoga mo halo haibane ba akoi se sida bang asiba masang aktani aduna magi adugumlaba wakhalon se nungda phumaga chatpaduda ina kitang hangachabani yam kana khangba ne haina hangachabannate aduna akoi se kakseng oina su pokpa yai adagi mira lamba kaina akoi ahansingna dum taklei nang hayeng sirakanda kaino tawi achumba ngangbagi damakta nangi namido jonggi manaktan uti gi chatpani kai thaja bagi wari ga sa khoi tare iba hujiki angang di taram do mandre
ꯑꯗꯨ ꯀꯔꯤ ꯊꯥꯖꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯕꯗ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯪꯒꯠꯆꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄ ꯉꯥꯛꯇꯅꯤ ꯁꯦꯡꯂꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯍꯛꯆꯥꯡꯁꯤꯒ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯥꯅ ꯃꯁꯥꯁꯤꯒ ꯁꯦ ꯌꯥꯝꯅ ꯂꯥꯁꯇ ꯃꯤꯑꯣꯏꯕꯁꯦ ꯅꯦꯆꯔꯦꯜ ꯗꯦꯠꯅꯤꯀꯣ ꯍꯪꯒꯠꯆꯔꯤꯁꯦ ꯄꯤ ꯑꯃꯈꯛ ꯇꯥꯔꯛꯑꯦꯕ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯕꯣꯛ ꯑꯩ ꯂꯣꯏꯅꯃꯛ ꯑꯩꯅ ꯃꯁꯤ ꯁ꯭ꯇꯗꯤ ꯇꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯇꯝꯗꯁꯨ ꯑꯩ ꯁ꯭ꯇꯗꯤ ꯇꯧꯋꯦ ꯑꯗꯣ ꯃꯥꯅ ꯇꯥꯔꯤ ꯄꯤꯗꯤ ꯇꯥꯏꯀꯣ ꯄꯤꯁꯤ ꯇꯥꯏ ꯀꯃꯥꯏꯅ ꯇꯥꯒꯦꯅ ꯍꯥꯏꯕ ꯃꯥꯏ ꯄꯤꯁꯦ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯁꯦꯝꯃꯛꯄꯒꯤ ꯃꯥꯏ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯀꯩꯒ ꯄꯤ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯅ ꯕꯦꯗꯗ ꯌꯥꯎꯏ ꯃꯥꯅ ꯇꯥꯔꯤꯕ ꯄꯤꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯍꯛꯆꯥꯡꯁꯦ ꯊꯋꯥꯏꯁꯤꯅ ꯊꯥꯗꯣꯛꯑꯒ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯃꯤꯠꯁꯦ ꯑꯣꯟꯈꯠꯂꯛꯑꯀꯥꯟꯗ ꯃꯥꯅ ꯄꯤꯁꯤ ꯃꯔꯥꯏꯕꯛꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯇꯥꯔꯛꯄ ꯄꯤꯗꯨꯅꯦ ꯍꯥꯏꯌꯦꯕ ꯃꯁꯤ ꯆꯨꯝꯃꯝꯒꯅꯤ ꯁꯣꯏꯗꯅ ꯃꯔꯝꯗꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯑꯩ ꯃꯤꯔꯣꯟ ꯑꯍꯨꯝꯁꯤꯗ ꯑꯩꯅ ꯍꯦꯛ ꯊꯣꯛꯄꯅꯤꯅ ꯑꯩ ꯌꯦꯡꯖꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯇꯥꯕ ꯖꯥꯠꯂ ꯄꯤꯁꯤꯕꯨ ꯑꯣꯏꯅ ꯍꯥꯏꯕꯁꯤꯗ ꯇꯥꯏꯌꯦꯕ ꯄꯤꯁꯦ ꯄꯤ ꯑꯃꯈꯛ ꯇꯥꯕꯁꯦ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯒ ꯍꯥꯏꯕꯗꯤ ꯁꯩꯔꯦꯡꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯊꯥꯗꯣꯛꯑꯝꯕꯗ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯏꯔꯀꯥꯟꯗ ꯀꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯕꯤ ꯀꯕꯤꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯗꯤꯞ ꯊꯤꯡꯀꯤꯡꯗꯣ ꯎꯒꯦ ꯍꯥꯏꯕꯨ ꯁꯣꯡꯂꯕ ꯎꯃꯪ ꯋꯥꯡꯂꯕ ꯆꯤꯡꯗꯣꯟꯗ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯇꯝꯅꯔꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯜꯂꯛꯆꯅ ꯄꯨꯟꯁꯤꯕꯨ ꯑꯩꯗꯤ ꯃꯥꯏ ꯄꯨꯟꯁꯤꯗꯣ ꯇꯝꯅꯔꯤꯗꯤ ꯀꯩꯅꯣ ꯇꯝꯅꯕ ꯍꯥꯏꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯥꯔꯊ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯆꯠꯂꯒ ꯃꯤꯑꯣꯏꯕꯗ ꯈꯪꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯁꯤ ꯌꯥꯝ ꯂꯥꯞꯅꯔꯦꯗꯅ ꯑꯗꯨꯅ ꯃꯥ ꯎꯕ ꯑꯗ ꯃꯥꯅ ꯀꯩꯅꯣ ꯇꯝꯅꯕ ꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯇꯝꯅꯩ ꯈꯣꯠꯅꯩꯒ ꯍꯥꯏꯁꯦ ꯀꯤꯍꯟꯕꯗꯨꯅꯤꯗ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯄꯥꯏꯔꯤ ꯈꯣꯏꯅꯤꯡ ꯑꯣꯜꯂꯗꯨꯅ ꯈꯣꯏꯅꯤꯡ ꯎꯆꯦꯛ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯁꯩꯁꯛꯂꯤ ꯏꯁꯩ ꯐꯩꯔꯥ ꯈꯨꯗꯤꯡꯗ ꯐꯩꯔꯥꯗꯤ ꯀꯩꯅꯣꯅꯤ ꯎꯆꯦꯛꯅ ꯇꯣꯡꯕꯁꯦ ꯐꯩꯔꯥ ꯎꯒꯤ ꯀꯩꯅꯣꯁꯤꯗ ꯃꯁꯥꯒꯨꯝꯕꯁꯤ ꯐꯩꯔꯥ ꯀꯧꯏ ꯑꯃꯨꯛꯀꯁꯨ ꯇꯦꯡꯊꯥꯔꯤ ꯄꯤ ꯊꯥꯗꯣꯏ ꯑꯣꯟ ꯄꯤ ꯊꯥꯗꯣꯏ ꯄꯤ ꯊꯥꯗꯣꯏ ꯁꯤ ꯀꯅꯥꯅ ꯑꯣꯟꯕꯅꯣ ꯏꯃꯥꯖꯤꯅꯦꯇꯤቭ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯄꯤ ꯊꯥꯗꯣꯏ ꯑꯩꯗꯤ ꯊꯥꯗꯣꯏꯁꯤ ꯊꯣꯏꯕꯤꯅꯦ ꯑꯗꯨꯅ ꯃꯥꯅ ꯅꯣꯡꯕꯥꯟꯒꯤ ꯑꯥꯠꯃꯥꯅ ꯑꯣꯜꯂꯤꯅꯦꯕ ꯃꯥꯅ ꯅꯣꯡꯕꯥꯟ ꯊꯣꯏꯕꯤꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕꯨ ꯃꯥꯅ ꯐꯪꯍꯧꯗꯕꯅꯤꯅ ꯃꯥꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯊꯥꯗꯣꯏ ꯄꯤ ꯊꯥꯗꯣꯏꯅ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯕꯩ ꯃꯇꯝꯗꯒꯁꯨ ꯄꯥꯏꯔꯛꯄꯅꯤ ꯁꯤꯒꯤ ꯎꯆꯦꯛꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯄꯤ ꯊꯥꯗꯣꯏꯗ ꯏꯕꯅꯤ ꯑꯗꯨꯏ ꯄꯤ ꯊꯥꯗꯣꯏꯗꯨꯅꯤ ꯀꯕꯤꯅ ꯍꯥꯏꯔꯤꯁꯦ ꯄꯦꯟꯖꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯆꯠꯂꯤ ꯀꯣꯏꯅ ꯂꯩꯆꯤꯜ ꯑꯣꯟꯗꯨꯅ ꯄꯥꯏꯈꯠꯆꯩ ꯍꯩꯊꯖꯅꯤꯡꯗꯨꯅ ꯅꯣꯡ ꯑꯣꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯃꯥꯏꯁꯦ ꯌꯥꯝ ꯏꯃोशनल ꯑꯣꯏꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯑꯣꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯅꯣꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯅꯣꯡꯒ ꯆꯥꯡꯗꯝꯅꯔꯛꯏꯅꯤ ꯑꯇꯤꯌꯥ ꯁꯤꯟ ꯊꯨꯡꯅ ꯀꯨꯞꯆꯅꯤꯡꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯅ ꯂꯥꯎꯅ ꯈꯣꯡꯅ ꯅꯤꯟꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯆꯤꯕ ꯑꯃꯒꯤ ꯊꯋꯥꯏꯅ ꯑꯗꯨ ꯆꯠꯂꯝꯒꯅꯦꯅ ꯊꯥꯖꯩ ꯈꯥꯝꯕꯤꯅꯕ ꯂꯩꯇꯅ ꯊꯤꯔꯤ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯍꯛꯆꯥꯡ ꯀꯅꯥꯝ ꯈꯥꯝꯕꯤꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯑꯣꯟꯅꯤꯡ ꯑꯣꯟꯗꯨꯅ ꯍꯦ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯠꯄ ꯍꯛꯆꯥꯡ ꯍꯥꯏꯗꯤ ꯃꯥꯡꯈ꯭ꯔꯕ ꯃꯥꯅ ꯃꯤ ꯑꯣꯠꯂꯝꯕ ꯍꯥꯏꯗꯤ ꯃꯥꯕꯨ ꯋꯥꯍꯜꯂꯤꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯃꯤꯑꯣꯠꯄ ꯍꯥꯏꯁꯦ ꯍꯛꯆꯥꯡ ꯂꯣꯠꯇꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯛꯎ ꯅꯃꯤꯠ ꯊꯤꯠꯅ ꯑꯣꯏꯔꯤꯕ ꯁꯛꯇꯝꯁꯦ ꯃꯥꯡꯈ꯭ꯔꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯝꯕꯗ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯔꯤꯒꯤ ꯑꯣꯏꯍꯟꯕꯤꯕꯅꯣ ꯃꯥꯕꯨ ꯑꯁꯨꯝꯅ ꯄꯨꯗꯨꯅ ꯆꯠꯈꯣ ꯂꯣꯏꯅꯗꯨꯅ ꯃꯥꯕꯨꯁꯨ ꯍꯥꯏꯗꯤ ꯑꯅꯤꯗꯨ ꯑꯗꯨꯝ ꯂꯣꯏꯅꯕꯒꯤ ꯋꯥꯈꯟꯗꯨꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯍꯥꯛ ꯁꯩꯔꯦꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛ ꯍꯧꯕꯝ ꯍꯦꯃꯟꯇꯅ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯤ ꯏꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯂꯥꯏꯔꯤꯛꯁꯤꯒꯤ ꯁꯛꯇꯥꯛꯄ ꯑꯣꯏꯅ ꯑꯩꯍꯥꯛ ꯃꯁꯤ ꯂꯥꯏꯔꯤꯛꯁꯤ ꯑꯃꯨꯛ ꯄꯔꯥꯁꯤ ꯍꯧꯕꯝ ꯏꯕꯨꯡꯉꯣꯒꯤꯁꯦ ꯍꯦꯃꯟꯇꯒꯤꯁꯦ ꯑꯩ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯊꯧꯒꯟ ꯇꯧꯖꯔꯛꯀꯦ ꯑꯃꯨꯛꯀꯁꯨ ꯁꯩꯁꯤꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯎꯠꯆꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯝꯅ ꯁꯤ ꯑꯣꯏꯅ ꯎꯠꯆꯔꯦ ꯀꯔꯤꯒꯤꯅꯣꯗ ꯑꯩ ꯐꯣꯇꯣ ꯅꯨꯡꯇꯣ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯀꯟꯇꯦꯛꯇꯨ ꯈꯤꯇꯪ ꯄꯣꯔ ꯑꯣꯏꯗꯅ ꯑꯩ ꯂꯧꯖꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯁꯩ ꯍꯧꯕꯝ ꯍꯦꯃꯟꯇ ꯑꯍꯥꯟꯕ ꯐꯣꯡꯕꯁꯤ 2020ꯗꯅꯤ ꯊꯦꯡꯅ ꯊꯣꯔꯛꯄ ꯅꯍꯥ ꯑꯣꯏꯕ ꯀꯕꯤ ꯉꯥꯛꯇꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕꯁꯤ ꯃꯈꯨꯝꯁꯤ ꯑꯏꯕꯅ ꯑꯗꯨꯝ ꯌꯦꯛꯏ
makum ye isi ai banani kopi masing sama nami mamal silupa chanini apongba haobam ombi denu devi sereng basinggi apunba lup sal Manipur gi damakta phongjaba lairik phangphamdi ai bagi yum naga mapal singju bung lairak imphal sereng singi apunba lup sal Manipur office leifam delight store pauna international market imphal Manipur sahitya parisad pauna bazar imphal lairik phangpham siam yame sigi delight phangpham dagi adum phangbiba hujik loinaba su hanga banina tangai phadaba khaktani ko aina hai hangachari se karigino ida khoina lairik yon bagi thabakti adu tawjade adu tangai phadana condition na yadraga di ai phanghanjage na hangachabani binita print house governor lambi pauna kaikhel imphal da namphamni aigi se hawam ningol premabati devi gi mafamda aigi sei sairengi lairik loinaidraba isei ase thamoi sengna kachari mache gi mafamda kachabani yamna nungsiba kaino wari magi kachaba sidagi hauna adumak akoina wari sigi yam nungsiba hore asumna thamjage aduga saisida ai lamai chu kitang punjan gi dana kitang kuina chang ai bana wafam khara thambiram bado ai ha khanga chage matamna dia sum hoki tawgajaba ithau dangdi nang hode matamna kanabu sungai bi dana hoki sakhi loiki khangaude nomati aigi punsigi ahan bai sei iba hoki ban numito tat tanna ningsingle feeling e dagi hona pamjaba mathel amagumna hojara ei layekba isei iba isei sakpa kaya matamdo aina class 6 7 tamlingai matam nongan badagi yahorakpagi matamda ayona he tamlami aidi aibasi machase phatana hobaduni pukta yairongna pombada hakchang pomba naraktuna lengba chatpa khotpa nungaitare nongmagi nabaso asum henjillagle aigi imana mangol machi amada kauna phag ama thabiduna pothafam sembire nongan badagi numitta ba phawa radio taraga anaba chaina khangjaki numito aigi ipana apomba yengba oja maiba ama kauraduna yengbire hidak sembiduna apomba da taibire matamdugi maming lairaba apomba yengba oja thambal khongi laikhidraba oja gulam chana apomba munnana ba hidak thabire numit mari mangani lairaga langna thangjing taduna langnane thangjing taba ina langje khogi khongda natraga khutna tawraga yamna kanna tasanba khogi chanabida khoi matamduda khoi tawrai porot khutpiduna numit 20 traunga phawba 20 dagin traunga phawba changduna pharakpa ngairi matamduda maibena layingbadu maibena thang thaba adum tawrai ai samaksu thagre mo Pakraba atung khara leiraga amu mafam amada pomba mu horakle aihak to khongkhangdana lenjak hana kumna lenjaki numit maching thiduna numit kuding isai taraduna hipna pomba hobadagi pharakpa phawba wana lenjaki asumna ama pharaga amu horakpasida khalaki wakal makal matam lenaba irage khanki isai saireng radio tana asumna boy kolom lauraduna haujaraki ai isegi saireng kaya iba toina pomlabanina amuk pomba horakpadagi pharakpa phawda isai tara dagina 32 phawba ijaba ngamki matam denbadu matamdu yang wana oja kulam ta chu tha khudingi numit tarani trawani subada laklami amuk kowrudrabasu ai soidana naram lagani khanduna asumna iba hobadagi iningbagi wakhal tattona phawhalle fajadaba khaludana matam hek phangbaga ijabada ngasidi aiba isai mayek lising amarom surakle ngasibau iris adubu lairik phongge haibagi wakhaldi laijakide lising ani subna manga dagi all india radio gi sakhanglaba sairengba oijare
asumna approve tawrabi kaya na aigi mayek lauraduna isai sakpa hobiki matamna kana busungai bidabanina asum hokiduna lising ani tarani bandagina hojik miyamgi aiba kayagi sareng waring sing laik phongba yaujarubadagi amadi laik sing pajarubadagi ngasidi sareng ibagi lambi khong thangjilamba horaktuna khong thangjinjaba horaktuna anau sareng kaya iba hojare lising ani taran bandagi Progressive Writers Association Manipur gi member ama oijaduna unajare tinajare aibi singa wakal gi mami tarakle ining lubagi sareng kaya iba horakle sareng kaya ijaduna lairik phongning bagi wakal so phorakle mayam ga tinajaduna sareng saidinaba kaya su yaw phangjare asumna wakalda tariba mami sing sareng oina phongdok lu dana Lairambado, Iba Hojare, Aduga, Ayi Ahanba Isai Kayabu, Miami, Mafamda, Pahaning Luba Dagi, Ayi Ahanba Isai Saring Singi Lairik, Loinaidraba, Isai Mington, Balairik Se, Ponjage Kanduna Putoxabani, Masigi Matanga, Saringi Larikoina Putoxarage Haina, Toronto Jari, Masimiam Namangol Bibi Nanaba, Tony Jari, Nasidi Progressive Writers Association Manipur gida member oina changjaduna aibi sing thengnajaduna tinajaduna unajare anouba nungairaba manglan kaya mangjaduna saireng iba hojari leikol kaya changduna leirang chingi phajaba kaya yengjabagum ngasidi anouba loina silo look kaya su thengnajaduna member ojare Progressive Writers Association Manipur aiba singi ipak Public Interest Network amasung saireng basingi apunba loop sal asina chingba aigi phongjagadaba isai lairik singju phongjanarba honabibada thawai hakchang pungning thogat khibasingbu kaujaroi press ke achoba thodang lobiriba punamaksu thagatpa phongdoksari aroibada aigi phongjariba ahanba lairik Loinaidraba isai asibu pabiduna wakal pothabo oibiyu haijaduna miyami mafamda sinajari aiba asumna yam fajaraba magi nungi oiba wakalonche ayangna miyami mafamda thamjabani sogilan tiba punamaksu ngakpigani haina khanjai ama isai ama anidang ayhak pathokjage matamgi pungsi pungama pharakadore adu ai warakpagiduni wadragadi aide adum pabasi adum di paningbani adu thengnaki nongma haiba magi isai mayekni ko hojiki phongi balarikse aduga saireng oinadi mathangda phongani haibire ngamba oibiyu isorgi thaujan phangbo oibiyu asumna haki kainodagi su site dagi su maike dagi su thamjari an thengnaki nongma haisida magi hojiki kaino yamna isai se chamani phongise saisida isai se ada aina amaga han bagi siga aroi bagi siga madi ayang yam paningba ada chama subada phongi ba isai mekse sakthi ba pakhang hai asimatanga ai pajarake thengnaki nongmai si isai meyeng ni na pangsang sangba sunate thengnaki nongma mata singa loinana chatkibado sana chorok lamjawda khan ki pige nungsi chithi amatang ikibani khuchina chanabigi mafamda kuirabani ngaijarakpa mabu aina matamduda noklambido aibu uraga pirubada ikhuchina mangonda ngasidi segai biramlaba machet kaya thokna khangi aisu kapkibado matamduda pangdraba oirubana pakhang aidi oiram drabada khankiba atopa wakal pamjarubana isin sina nungsi haiba Sudal loire isai gi mayekti sugumba ngaktani aina pajari se sakhiba pakhang se amuktanga loisanjage masidadi thoyongna explain di darkar di laitabra na khanjai sakhiba pakhang ojarabasu aidi thamoi pande khanbinu na hangna nungsiba masak khanglibani aisu nangi nungsiba bu pamjaruba aina athengba aingda
ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯅꯤꯡꯕꯒꯨꯝ ꯅꯣꯡꯏꯟ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯌꯦꯡꯖꯅꯤꯡꯉꯤ ꯅꯍꯥꯛꯄꯨ ꯄꯥꯝꯖꯔꯨꯕꯅ ꯊꯃꯣꯏꯗ ꯊꯥꯖ ꯆꯥꯝꯃꯗꯒꯤꯁꯨ ꯍꯦꯜꯂꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯇꯥꯅꯤꯡꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯁꯦ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯑꯔꯦꯝꯕꯅꯤ ꯈꯟꯕꯤꯒꯅꯨ ꯅꯨꯡꯁꯤ ꯍꯩꯇꯦ ꯇꯥꯛꯄꯤꯒꯅꯨ ꯊꯥꯗꯣꯛꯂꯣꯏ ꯈꯜꯂꯤꯕ ꯅꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯄꯥꯗꯤ ꯄꯥꯖꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯕꯁꯦ ꯑꯩ ꯆꯍꯤꯁꯨ ꯈꯔ ꯌꯥꯝꯃꯕꯅꯤꯅ ꯑꯩ ꯈꯤꯇꯪꯗꯤ ꯍꯪꯒꯣꯏꯔꯞ ꯇꯧꯅ ꯑꯩ ꯄꯥꯖꯕꯅꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯑꯗꯨ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯁꯤꯒꯨꯝꯕꯒꯤ ꯑꯩꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤꯒ ꯔꯥꯁ ꯂꯤꯂꯥꯒ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯗꯥꯏꯔꯦꯛ ꯇꯧꯗꯕ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯔꯥꯏꯇꯔꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯃꯌꯦꯛꯁꯤꯗꯗꯤ ꯅꯍꯥꯔꯣꯟꯅ ꯇꯥꯗꯣꯔꯤꯕꯅ ꯅꯍꯥꯔꯣꯟꯒꯤ ꯋꯥꯈꯜꯗꯨꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯍꯥꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯁꯩ ꯂꯣꯏꯁꯤꯟꯖꯔꯦ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯃꯈꯨꯝꯗꯨꯒ ꯃꯇꯨꯡꯗꯨꯒ ꯑꯝꯇꯪꯒ ꯎꯠꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯈꯨꯝꯁꯤꯁꯨ ꯑꯏꯕꯅ ꯑꯩꯗꯤ ꯁꯩꯔꯥꯡꯕ ꯀꯕꯤꯅ ꯌꯦꯛꯄ ꯑꯗꯨꯒ ꯁꯩꯔꯥꯡꯕ ꯀꯕꯤ ꯃꯁꯥꯃꯛꯀꯤ ꯄꯤꯛꯆꯔꯁꯦ ꯁꯤꯗ ꯁꯤꯗ ꯑꯃ ꯄꯥꯗꯧꯕ ꯑꯃ ꯋꯥꯠꯂꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯄꯥꯖꯔꯛꯑꯅꯤ ꯁꯤꯃꯗꯤ ꯍꯥꯎꯕꯝ ꯍꯦꯃꯟꯇ ꯁꯤꯡ ꯁꯤꯗ ꯃꯥꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯁꯨ ꯇꯥꯎꯟ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯩ ꯁꯤꯗ ꯌꯥꯎꯔꯦ ꯕꯨꯛꯇꯣ ꯈꯤꯇꯪ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯔꯣꯝꯗ ꯐꯨꯜ ꯎꯅꯕ ꯑꯣꯀꯦ ꯎꯔꯕ ꯎꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯑꯗꯨꯅ ꯍꯥꯎꯕꯝ ꯍꯦꯃꯟꯇ ꯁꯤꯡ ꯅꯥꯒ ꯃꯄꯥꯜ ꯁꯤꯡꯖꯨꯕꯨꯡ ꯂꯩꯔꯛ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜꯗ ꯂꯩꯔꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯏꯁꯩ ꯁꯩꯔꯦꯡ ꯏꯕꯅꯤ ꯔꯦꯚꯦꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯁꯦꯇꯜꯃꯦꯟ ꯑꯦꯟ ꯂꯦꯟ ꯔꯦꯀꯣꯔꯗꯁ ꯃꯅꯤꯄꯨꯔꯒꯤ ꯄꯦꯁꯀꯥꯔ ꯑꯣꯏꯔꯝꯃꯤ ꯐꯝ ꯑꯃꯅꯤ ꯄꯦꯁꯀꯥꯔ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯁꯩꯔꯦꯡꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯁꯥꯜ ꯍꯥꯏꯅ ꯀꯧꯕ ꯃꯅꯤꯄꯨꯔ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯈꯣꯔꯤꯔꯣꯜꯗ ꯑꯏꯕꯤꯁꯤꯡꯒꯤ ꯄꯥꯎꯁꯥꯅꯐꯝ ꯑꯩꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗꯨꯅꯤ ꯄꯥꯎꯁꯥꯕ ꯍꯥꯏꯁꯦ ꯑꯗꯨ ꯏꯝꯐꯥꯜꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔꯅꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯅꯦꯠꯋꯥꯔꯛꯒꯤꯁꯨ ꯃꯦꯝꯕꯔꯅꯤ ꯁꯩꯔꯦꯡꯁꯨ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯁꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯁꯩ ꯁꯩꯔꯦꯡ 100 ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯁꯩꯔꯦꯡꯕꯒꯤ ꯑꯣꯏꯅ ꯐꯣꯡꯕ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯍꯥꯟꯕ ꯐꯣꯡꯕꯁꯨ ꯑꯣꯏꯕ ꯁꯩꯔꯦꯡ ꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯖꯔꯤꯁꯦ ꯃꯥꯒꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯀꯦꯜꯂꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯄꯣꯛꯆꯩ ꯍꯥꯏꯕꯅꯦ ꯑꯩ ꯐꯖꯗꯕꯒꯤ ꯋꯥꯐꯝꯗ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯈꯔ ꯍꯪꯒꯣꯏꯖꯕꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯑꯗꯨꯝ ꯍꯪꯒꯠꯆꯕꯅꯤ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯕꯅ ꯀꯅꯥꯅꯣ ꯄꯥꯝꯕꯤꯗꯕꯅ ꯀꯅꯥꯅꯣ ꯏꯆꯥꯁꯤꯡꯅ ꯏꯕꯤꯔꯛꯄꯗꯣ ꯑꯃꯨꯛ matang asida akoina ahum subada English book akoina Manipuri literature si English ki translation natraga originally English ta ibiba masi su akoina 2022 sida feature tawzabada hapchanjabani akoina kari kari larik lai ena akoina Manipur ki thigalapada aduna ahanba oina akoigi ngasigi program sida lokhatchari An Anthology of Historical Essays, editor by Professor Salam Irene. Masi forwarded by Professor H. Nandakumar Sharma. Masigi lariksi tang yang katpiu duga yam 18 essays, different parts of Manipur gi. Maramda ibirakpa compile tawbirakpa yamna knowledgeable oiba book ni haina aina thamjage masigi content si ai kitang share tawjarake adomna khangbinabagidamakkta 19th century Manipur society as gleaned from Chaitharol Khumbaba Professor N. Lokendra Singh na ibiba essay ama yauri Pangal Maitai of 17th century Manipur, Professor Salam Irene Ibiba. A study of ceramic etho-archaeology in Manipur, Laishram Kunjakeshwar Devi na Ibiba. Taro Len
holding system, Dr. Jacob Loinaidraba Ibiba. Evolution of democratic decentralization of power in the hill areas of Manipur, Dr. Jai Matthew Kamai. Conceptualizing the phenomenon of the Lai Tongba, divine possessed individual in the Meitei shamanistic religious system, by Dr. Vedabati Laishram. Origin of the Tangkhul Naga through their oral tradition, folk songs, Dr. Ningraisim Kasung Simre. Belief, faith, religion in Manipuri society, case study of Maibi, Naurem Thoinu Devi. An important aspect of material culture of the cookies of Manipur, agricultural implements, by Caroline Nengnai Moy. The genealogy and ancient appeasement, Kithawi, practices of the Vaipe tribe, by S. Kaminlum Vaipe. Environmental history and essay, Susma Sharma Gurumayum. Economic contribution of Muslim women with special reference to Yairipok, Haobam Bidyarani Devi. Growth and development of press in Manipur before World War II, Samom Tej Panta Singh. A comparative study of birth to death ritual of the Meitei and Sons of Burma, Thangjam Chinki Devi. Installation of the images of Siri Govindaji, Sanjay Ahanthem. Understanding the tradition and belief system associated with Loktak Lake, by Tongbram Vedamani Devi. Petroglyph at Pan-India level, an overview, by H. Suraj Singh. Traditional clan kingship custom and relation with reference to women in different communities of Manipur, by Samson Sitho. Aduna masida 18 chapters yamna phazana Manipurgi maramda scholar mayamna ibirakanda Professor Salam Irene editor obirakanda compile tawraga leiba book asi paba kanda yamna phazaba ai isamakna su khanghau khangdaba haitare ko masida isida akoigi reference to akoigi tradition da akoina Vaife tribe da kamaina kari tawi kaina moigi rituals si aina hana khangamdaba se masida isida the genealogy and ancient appeasement, Kithawi, practices of the Vaipe tribe. Masi S. Kaminglum, Vaipe Research Scholar, History Department na Ibiba. Yamna mayek seng na ibira kanda akoy na khangdaba adu khangbangamba book ni masida ritual tawba dagi akoy gida sacrifice tauba adugumbagi su masida happy yamna interesting oiba aduga fact oiba book ni haina ai thamjage adagi masida chapter amana akoigi imana wari libedadi akoina khangja khragasu akoina amukka refer tawrakanda akoigi masigi essay si ay amtang panjaramge Belief, Faith and Religion in Manipuri Society, Case Study of Maibi, Naurem Thoinu Devi na Ibiba, koi Maibi ki maramda hena khangba koi ki black magic adugumba tauba adugumba gida su khara adum thambirami yamna nungai aduna masigi lariksi soidana yankhatwiu haina thamjage aduga masigi forward ki part amtang pathok charake larek asi asini forward asi Professor H Nandakumar Sharma na
Birambani 2015 da. It is a great pleasure for me to forward the book An Anthology of Historical Essays edited by Professor Salam Irene, Department of History, Manipur University. The book is an amalgam of different histories and different perspectives on history. Most of the contributors have adopted an interdisciplinary approach, especially apparent in the articles on divinity and possession, as also that on environmental history. As Manipur is still a predominantly agrarian society, two of the articles deal with agriculture and the land holding system. The art of pottery is an ancient craft, and there is an illuminating article on ethnoarchaeology with its focus on pottery. Two of the articles focus on the Muslim of Manipur who assimilated in Manipur society to such a degree that they were known as Pangal Meiteis. One of the articles is on women as gender studies now occupies a prominent place in history. There is another article on women of different communities of Manipur. Many papers contain elements of symbolism, especially concerning the passage of rites and cosmogony of the Loktak Lake. Other papers refer to the origin of people versus with the Tangkhul Nagas and Vaipes, and also incorporate elements of primeval religion. Another important paper deals with transformation gleaned from the Royal Chronicle of Manipur. There is also another one on the oft-repeated story of carving an image of Sri Govindaji on an uprooted jackfruit tree of Kaina. I congratulate the contributor of the various chapters of the book and editor who have put a lot of effort to publish this book. Professor H. Nandakumar Sharma, Vice Chancellor, Manipur University. Masigi book sigi forward ni. Masigi larik asi price at 999 rupees. So ida na yang happy you. Yam na fact oiba factual oiba essay ngaktani Manipur gi maramda akoy na khangning ba lairagadi masigi book asi yam na aingondadi kanaba oy hainay thamjage. Matang asida ay comment khara lokhatjage akoy imagi connection si tatkibana aduga magi connection si ay ang tang yengjage ma comment asita na bagida makta. Okay. Koi magi connection si ay pang bangam dre na imana dum offline da dum comment si yang jaragani aduga matang asida koi na koi Library of Manipur gi every Thursday the audio book oina collection hapchen zabasi koi na Thursday gi same time 6 p.m. India time da santok chabani Hujusik Dr. Jodha Chandra sana samna ibiramma ga thambiramba thaja chanugi audio book si release tawbagi every Thursday da koi lanthok cheri soidana Thursday gi timing da tune in tawbir akanda koi mayam ga tamin nasi aduga libraryofmanipur.com da changbiraga anytime adum recorded oina tham khraba potsing si tabiba phangani haina ai share tawjage comment lokachage yang biriba pumna magna adom na akoy na cover tawba like asida adom gi opinion share soida na tawbirau aduga
adom na writer oibiragadi adom gi book feature tawbiningba leiragadi sigi platform akoina Saturday live show tawrisi adom gi damakta sagachabani soidana message tawbirau aduga akoi line up tawjage haina thamjari Ibohalbu sukurumjari Gautam Konrakpambu sukurumjari Nirmala Rajkumari kurumjari Shashikanta Hidangmayum kurumjari Nizu Rambam Happy New Year to you too Kingston Haubijam na hangbirai imaga ichegasi mama machabu male yamna mane asengba koisi ima ichani aduga ai ichesi hojik kadaida lege ai na hujusik Maryland USA da base tawraga leijabani imana hujusik Manipur da leibani aduga angang oringe dagi imana Manipuri literature gi warisi dangda akoina matamdudadi keno lantern tawrakanda parakpadu hujik technology si high tech oiraga akoina hujik na mu live show da tawrakanda akoina continue tawbani Kingston mangsa tabam busu kurumjari Mina Kumari Yengkhom nakuire udaba Konjel sutadaba ngasidi ure ujere konjel sutare yamna nungai oza saksu yamna saksu uzere yamna pazari taba da yamna nungai oza haina ibirai meme mayang lambamna Babby Soraisam gi biodata dentakna thambi gadi yamna nungai jeni haina ibirai ngasaigi imana pathokiba hanbagi book tu ni aduga Hallakho hariba poem asi akoina ngasi feature tawjabani soidana yengkhatpiu aduga adomna henna poem henba poem tabining gadi soidana larik asi yengkhatpiraga leibiu haina ningsingjari imana ngasi pabikibada aigi nungsiba yum haiba saireng adu supabikre adagi pangkini haiba saireng di supabiki nangna haibi bani haiba ama supabiki yamna nungaiba saireng lairikni Nirmala Rajkumari Nesina sumna ibirai yamna phazai Babby gi saireng ojana pabatabada hena nungai jai haina ibirai Manoj Chandra Ohong sangbamna imasi ming lensu kangjade punsi nungsangna kuina hinkoko nungai kare imana kurumjari ima haina ibirai Bushan Haobamna Haobam busu kurumjari akoigi writer masamak akoigi program asibu yengbiri Babby Soraisam Ichema Sarojna Lini Komdram Amadi Inau Monica Ingudam Finding the Voice Pu Hainingai Laitana Thagachari Amadi Ying Biriba Tabiriba Pumna Makpu Suikai Kumna Bauchari Haina Ibirai Babby Soraisam gi poem atang laba poem ahum asi ngasi tabada yamna nungai jai aduga mathang tarakpadasu hena ibi rakpa oibiu haina wishes bizari aduga masigi larik sida poem ahum katane da mathang tarakpadasu imada hena pabina bagi akoina request tawjari Sana Jaubi Laistramna thanks haina ibirai NBE na yamna nungai ma'am haina ibirai kamaina yaipare haina ibirai
Haobam Sham Singhana heartiest congratulations to both the writer haina ibirai ngasigi akoina Manipuri book ki writer Babby Soraisam amadi Haobam Hemanta Singh buni congratulations haina ibirai besi Javista na Suthawai yauna yengzeri haina ibirai Imphal dagi yamna nungai akhoi sumaina Manipuri literature gi khangminaba oina punminabasi di takhelna mangang punsiba na yaipare haina ibirai Rakesh Nauremna ibirai ngasi mama yekpalai ma'am na yekpalai ama imana khudol taubi rakhi thanks ma'am haina ibirai yamna nungai ai photo sing uzare soidana share taujarake akoigi Manipuri literature gi damakta any akoina paba ngamjaba adagi masida sagatpasida yamna apikpa khudol oina akoina mayamda thengnaba ngamjaba mayam da akoina yamna pikna akoi sum pizabani yamna haidana aina yekjabadi nate adubu akoigi kenosi yekjabadi nate aduga masigi yekjabalaise masina akoigi kena tawe masi yauksanbire ai imasi akoigi si loidore adubu ai imasi amta pukacharake okay imagi connection si yare ima muk lengsin bire aduga yamna nungaiba pau amana imada akoi ngasigi program asi akoi writer animak na yengbiri Babby Soraisam gi message tu pathokchakre aduga Haobam Hemanta su yengbiri magi comment asi hujikta lak oja Monica and Ima Sarojnalini bu Hainingai leitana thagachari aisu yengjari from Nagamapal Singjubum Dairektagi haina ibirai aduga yamna nungare hujiki comment tugi ibungone yengbibado ado phone number do aingonda amtang thabiraga wari amtang sajaninge kariginoida ai writer ga tasingse leitabase aingonda yang badong na ngasai ayu phawda ko chelaga Rajkumari da haijagi bani ai hangna ado yam nungaijare yengbire ta dagi thoiba maitai nida hairi yai phare akoigi mingsi akoina Facebook da adum onthok onsin tawraga tawba sida aina kitang keno tawgani adugi noksabani warubi geno matang asida akoigi comment lokhacha loijare smain tawdana ngasi akoina book ahum feature tawjakre akoigi Library of Manipur gi mission and vision di akoina like Manipur gi relevant oiba lyric English ta aduga maitai londa laiba lyric singsi akoi miyam khangminnasi aduga kitang nainaminarakanda akoina interest laibadu pick tawrakanda leining bapokpa pahaning bapokpa adu ni akoina tawjarisi ado koi pung amaga minute nipan muk koi live si tawjare do imana any additional comment haibining balai biribra ai kano yamna thoidokpadi leijade adubu yamna nungaiba phungdoksari adu mate kitang uhogdabado ai loiraga ai kano da tharo tuta ado ima amtang loiba bawba comment tuni aina yam important oijari se maramdi ngasai babigi bagi tuda mana kibaga leiga kanoga changdamnakiba asi kaidoge bo khoi aisu yam pajabi ama oibanina comment sida kanana kari hairei karmain tawi haibse ai loina taningbado ada somda aigi kano si yadadana tasengba makidi aigi se charge loiba oi lerame ado charge ichan pala akanda sembire aduna ayam changjarakpani ado yam nuaire loirakpasida
ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯇꯤꯟꯅꯕꯁꯤ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯁꯨꯝ ꯌꯥꯝ ꯌꯦꯡꯉꯝꯃꯒꯀꯣ ꯍꯦꯛꯇꯣꯛꯈꯤꯕꯒꯁꯨ ꯌꯥꯎꯋꯤ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯀꯣ ꯑꯩꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯥꯔꯖꯥꯠꯂ ꯍꯥꯏꯅ ꯑꯗ ꯑꯣꯏꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯤꯀꯨꯞꯁꯦ ꯁꯤꯝꯇꯪꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ 2022ꯁꯦ ꯃꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯁꯨ ꯄꯥꯕ ꯉꯝꯖꯒꯦ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯥꯡꯒꯠꯆꯔꯒ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯅ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯡꯅꯣꯟꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤꯁꯤ ꯑꯩꯈꯣꯏꯅꯗꯤ ꯂꯥꯏꯚ ꯁꯣꯁꯤ ꯇꯧꯖꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯕꯨ ꯃꯔꯛꯇ ꯅꯥꯕ ꯌꯦꯛꯄ ꯑꯗꯒꯤ unavoidable situation ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐꯁꯤ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯒ ꯊꯔꯁꯗꯦ ꯈꯨꯗꯤꯡꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯕꯨꯛ ꯔꯤꯂꯤꯁ ꯇꯧꯕꯗꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯆꯕ ꯄꯨꯡ 6 ꯏꯟꯗꯤꯌꯥꯒꯤ ꯄꯨꯡ 6ꯀꯤ ꯇꯥꯏꯃꯤꯡꯗꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯏꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯃꯦꯟꯠꯁꯤ ꯎꯔꯒꯅ ꯅꯨꯡꯉꯥꯏꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯃꯣꯠ ꯃꯆꯥ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯍꯧꯒꯦ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯄꯣꯠ ꯑꯃ ꯊꯥꯒꯠꯂꯀꯥꯟꯗ ꯀꯃꯦꯟꯠ ꯂꯥꯛꯇ꯭ꯔꯦ ꯀꯥꯏꯅ ꯄꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯇꯣꯛꯄꯁꯤ ꯅꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛꯁꯤ ꯏꯕ ꯀꯥꯟꯗ ꯌꯥꯝꯅ ꯃꯌꯥꯝꯅ ꯂꯧꯗ꯭ꯔꯒꯗꯤ ꯀꯩꯗꯧꯕꯒꯤꯕꯨ ꯏꯔꯨꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯁꯤ ꯐꯣꯡꯗꯣꯛꯑꯝꯕ ꯃꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯛꯄꯗ ꯑꯏꯕꯤ ꯐꯥꯎꯟꯗꯤꯡ ꯋꯨꯃꯦꯟ ꯔꯥꯏꯇꯔ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯍꯧꯖꯤꯛ ꯏꯃꯥꯒ ꯅꯦꯅꯦ ꯆꯤꯇ꯭ꯔꯒꯅ ꯏꯔꯛꯄꯁꯤꯗ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯃꯥꯅ ꯏꯔꯤꯉꯩꯗꯨꯗ ꯃꯌꯥꯝꯅ ꯃꯥꯅ ꯏꯕꯗꯨ ꯊꯥꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟ ꯇꯧꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯏꯅ ꯏꯕꯤꯔꯝꯃꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯕ ꯀꯥꯟꯗ ꯄꯨꯔꯥ ꯌꯥꯝꯅ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯅ ꯃꯅꯤ ꯑꯣꯏꯕ ꯑꯏꯕꯒꯤ ꯑꯥꯔꯀꯥꯏꯚ ꯇꯧꯕ ꯉꯝꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯍꯧꯗꯦ ꯃꯉꯣꯟꯗ ꯃꯥꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯃꯥꯏ ꯋꯥꯔꯤ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯕꯁꯨ ꯍꯥꯏꯍꯧꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯖꯦꯅꯦꯔꯦꯁꯟ ꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯊꯤꯖꯤꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯏꯕ ꯑꯃꯗꯤ ꯑꯏꯕꯤꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯩꯅꯣ ꯀꯃꯦꯟꯠ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯕꯨꯛꯁꯤ ꯀꯅꯥꯝꯇꯅ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯀꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯊꯕꯤꯒꯅꯨ ꯍꯥꯏꯅ ꯑꯗꯨꯅꯦ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤꯁꯤ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯊꯣꯡꯅꯥꯎꯁꯦ ꯑꯩꯅ ꯊꯤꯡꯖꯜꯍꯧꯗꯕꯒꯤ ꯅꯨꯃꯤꯠꯁꯦ ꯃꯥꯏꯗ ꯇꯥꯕꯒꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯈꯤꯇꯪ ꯄꯩꯊꯣꯛꯏꯁꯤ ꯅꯥꯎꯆꯥ ꯋꯥꯍꯦꯡꯕꯝꯅ ꯒꯨꯗ ꯏꯚꯅꯤꯡ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯒꯨꯗ ꯏꯚꯅꯤꯡ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯀꯣꯟꯁꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯁꯩ ꯏꯕꯤꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯁꯩꯒꯤ ꯑꯣꯊꯔ ꯍꯦꯃꯟꯇ ꯍꯥꯎꯕꯝꯅ ꯏꯃꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛꯇ ꯏꯖꯈꯤꯕꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯝꯇ ꯑꯩ ꯍꯪꯒꯠꯆꯒꯦ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯩꯁꯤꯗ ꯌꯥꯎꯔꯤꯑꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯣꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯅꯥꯅꯣꯅ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯍꯥꯎꯕꯝ ꯍꯦꯃꯟꯇ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯔꯁꯤ ꯌꯥꯎꯔꯤꯑꯕ ꯑꯩꯁꯨ ꯊꯤꯕ ꯆꯥꯡꯁꯦ ꯑꯗꯨꯅ ꯅꯝꯕꯔꯁꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯇꯧꯕꯗꯣ ꯑꯩꯒꯤ ꯔꯣꯡ ꯅꯝꯕꯔ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯅ ꯅꯨꯄꯥ ꯃꯆꯥꯅꯤ ꯈꯔ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯗꯤ ꯍꯥꯎꯕꯝ ꯍꯦꯃꯟꯇ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦꯅ ꯁꯤꯗ ꯌꯥꯎꯔꯤꯑꯕ 978 ꯄꯕ꯭ꯂꯤꯛꯇꯗꯤ ꯅꯝꯕꯔꯗꯨ ꯄꯥꯕꯤꯔꯛꯑꯅꯨ ꯅꯠꯇꯦ ꯁꯨꯃꯥꯏ ꯅꯠꯇꯦ ꯃꯀꯣꯛ ꯈꯤꯇꯪ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯗꯩꯗ ꯗꯤꯖꯤꯠꯁꯤꯁꯨ ꯈꯔ 01ꯅ ꯂꯣꯏꯕ ꯑꯗꯣ ꯑꯩꯗꯤ ꯔꯥꯏꯇꯔꯁꯤꯒ ꯀꯅꯦꯛ ꯇꯧꯅꯤꯡꯕꯗꯒꯤ ꯀꯣꯛꯁꯦ
sum ai phangaktabadudha tawjarubani adu aina metpada hoi message ta tawbiro achumba number do aduga aina public ta pabirakana haibadi aina akoina pathokra kanda madugi number do kano adugi ne aina haizarisi lana lobigano ai loinabudi kano tawre ahobado aina yam haijaningbado aina honarubado adugi wafamni warobiroi mona adum as a frankly adum kano tawbirakpa yam nungai na ai thamjage dagi makhatana akoi moirang themna gendra nei birai makokta gita hodre na do makokta gita biro yam nungai akoi smaina comment tawrakpasida akoina tai khangbana akoina akoi myam se family ama oina akoi myam unabadugi nungai baduni imana ngasai comment ke matang da hairi badu adudi matang asida ngasigi di loisinjarage aduga mathangi Thursday da soidana akoi audio book ki tune in tawbira o aduga mathangi Saturday da makhatana akoi unaminasi hairaga ngasigi di loisinjarage kurumjari ehana supuna maku kononjari kuram